Numit adugi namidangni. Komol amadi Momosa TV ka aduda phamduna TV yenglami. Tanja aduda angawbi su sanglaktuna. Makhoi punna TV yengminarami aduga. Khanghauduna Momosa na asumna haireklami. Baba, asina taba ama yengsiba. Talingo. Baba di singak sum yenge. Nungtigi yengduna talairabasibu. Iyabu kari yenglino ne. Nene, Tom and Jerry yengsaba. Si baba, kuidabi ngak yengsaba. Momosa mapana kariso hairaktabaduda sauraga paithoktuna leikre. Mane angawbina phanat hemlabasu Momosa yaba kauba leiramde. Tom and Jerry tamak yengani haiduna sikhang khangduna leiri Momocha. Komol masanupana ngasaidagi tawribasing adu taribani uribani. Mahaksu masanupada tawge yauna tawribani. Adubu haujiti Komol wana khangzinduna leiramba mino khangba ngamdraduna Masana rom da onsinduna kanna launa no thori. Isabu cartoon yingling brane. Sese karamba no isani yingi haisibo. Ai dawgese. Appang jidi. Momosa gi masin masa adagi thokliba wa haisinga da tarubada. Angawbi amadi Komol su hauna punna noklami. Haujikti Momosa su saure. Mama mapada yeruba leitre. Magi leifam thokpa leiba aduga. Mana karigumba pamlakpa matamda mama natraga mani angawbida haiduna leihanba amasung tawhanba. Memsa su nongmano magi masa phagalaklami. Punsida ahanba mama oibana memsa karisi experience leiramde. Adubu mana khanglaktaba warakpa matamda manama angawbida adumak haiduna manama angawbina su harau memsa gi seba tawrami aduga Komol su haujikti Yumdagi mapal thoktana masanupa Momosabu senaduna yumgi thaba inkhang pumnamak mana ta tawduna leirami. Mamanaba singna phone tawduna kauraklabasu mahak thausaruba tawdre. Haujikti Komol hanagi Komol ada oikhidre. Handa Komolna honglakliba matawasida mahaki nupi memsa amadi mache angawbi makhoi ani khak natana leikaigi mipum khudingnasu ngaknarami. Mahak asumna honglakani haiba kanana su thajaramde. Adubu mahaki masanupa Momosa amadi masanupi makhoi anina Komolgi punsibu anobu punsi ama ohelami. Matam magi khongsatti kanana su phaduna thambangam dabana. Ngasidi chahi ani haukhre. Komol amadi memsagi punsi su ngasidi yamna nungaiba awat apa leitana masasinga harau nungaina leiba punsi haibadu oirami. Masanupa Momosa amadi masanupi makhoi anina Komol amadi memsagi pothapham oirami. Makhoi anina phana awaba thabak sururabasu yumda halakpa matamda macha anigi minoktu uraga awaba pothazaribani. Asumna memsa amadi Komol masa ani phangzaduna haraubaga loinana leiringai talak aduda masanupa ama amuk phangzare. Masanupa adugi maming Tomba kaurami haujikti memsa amadi Komolgi masa ahum surare. Masanupa ani aduga masanupi ama masa singi tungi punsibu semnaba haiduna Komol ayuk nungthil nungdang khaktana thabak kanna suduna awaba thidana afangba thabak pumba tawrami. Masada haujikti waye haiba wahai phawba haikhidre. Masa sing adudabu mi oirabadi haiduna Komol amadi memsa yamna kanna hotnarami. Masa makhoi ahumbu amana sutada amana suhenda chap manaba mityengda yenglami. Aduga masin adudagi masanapa Momosabu ayok masani haiduna su haikhidre asumna leiringai talaksida. Nong makhanghaudana leikaigi ahal amana Komolda. Hai Komol, nangi nasanapa hando laiyang pai haine. Khangjada tada. Masana honazabagini haigadra. Hoine chummine. Adubu nang hek poksaba oiradi phai adu su hek natabanina. Tadana hainglisi kaino. Hayeng mahai saramdaida magi asengba mama pana lauragi hek hairakladi adugi wanida. Aigi isane kanagi soiba yarai. Kananasu lauge hairakpa yarai. Aduga tada matungda sigumba wasa amu hawdokpirakano. Noigi fanaba haibibani saubra kaino. Komol kariso hairamdana mafam adudagi mayumdamna laklami. Adubu ahal adudi machinda solhawi. Mani hek poksaba sunatabasida tukje sarisiyo.
Komona sauna halakpadu ubada memsana Kaidorage Thabak satkhraga yam sauna halaisibo Mathau leitaba medium ahal khara leidi laikai sida Ho adabu kaidabu yaurage ba Ho awang laikai ki tadado lambi de hek thengnare aduda sum wari watai khara sarambadagi isa mu musagi wa pusileini Tayai Tadana kai hareino Aikhoina puksaba sunataba sida sel thadai Isagi honadana migi masadagi honei sinidana Moina do ubiyo khangbiyo haibro Aigi isane isa semjabani kaino Matungdari sigumba wase tabira kanu tayai Chak loirabane chak sana batawrase changbiro Ohoi hoi Ado angang khaidi chakrabo Chadri Moi tayai ga punna hexaminarase changbiraklo Ai sakhumda changleko Hoi hoi Mioi bagi wakhal wahaibu Kanana su khangba ngamba natte saksu manadabagum mioi bagi wakhalon su manate haibaduni Laikai ne wa ningphung sungang narakpasidagi Nongmadi komona memsada asumna haireklami Mama Ekhoi mafam asida kuina leithaba sumnarai Aduna isa singbu puraga Ekhoi madam khara Tamenglongda afaba thaba ama suraga leirase Aduga angang singsisu mafam aduda afaba school ama yenglaga tamhalase Karino hairibadubo makhoi tayai Laikai gi miwa ngangnaba makhoi ngangna jasanu Ekhoi tarudraga loiredana Kari ke ekhoi ni yum asibu thadoklaga chatkadoino Mama ai khanbe yaba khallabane Isa singsigi tungi khalaga ekhoi chalase Mafam asida ekhoi na kuina leiraga afaba kashi oiroi Aina khanbe yaba khallaga phire base lawrabani mama Phare Moi tayai na phagani haibada tawrasi Adubu yum asidi kanada sinaramgani Yum asida laiba posai singsina kanada piramba Nang adugidamakdadi kashu wagano Aina phanaba loini singani Isi angawbidasu haikrabani Posai sing aduga yum ase Isi da sinaramlase Ahoy moi tayai Ado chatpadi karamba matamda chatkani Chatpasa hangsit oina chalase Namisu pai Aduna nangna pugadaba posingdo pek toksilo Komol amadi memsana Ngasaidagi hainariba singda tariba masanupa momosa Marak thatuna haireklami Baba ekhoi kaida chatoino Aduga ekhoi gi yum ase thadolaga kaida leidoino Isa ahumgi yum phajaba ama hainakrabani babana Aduda leirodamni Mafamda yamna su phajai Isa gi sanafamsu marang kaina lei Aduna aduda oina leirosiko Baba aini sidane hena nungai leiba Asidadi ini hoi sulai Aikhoi na ada chatlabadi ini hoi ga su unaroi As talida Ada su nungai na leidoini Ini hoi su adum lakani se Kemda khanganu ko Ima gi bunga Ima wa hai gi se Nang adum na khanganu Mafam asidadi mi yamna phatte Aduna mi su phaba Leifam su nungai ba mafam aduda Nang ne isan ne tombane Aikhoi punna harauna leirosiko Nakhoi gi school afaba amasu Nangi baba na hainaraga thamle habane Aduda lairik kanna tamlaga Hayeng noina mi oiraga Mafam asida amuk leidoini Aya Asing kiro mama Adudi yam nungai niye Ado mama Hayeng aikhoi na chawraga Mafam asida amuk laksiko Hoi hoi lakdoini Laikai gi minok maisa Miwa ngangna bising adugi wa adudaraga Masa napa mamosa na sawraklaga Khanglaktuna Makhoi bathadokuna magi asengba yum aduda chakhigadra kiduna Komona masanupa momosabu nungsibagi mayaina masabu kaina ningdaduna makhoi yum asibu thadokpa taramkhi Komol amadi memsana haina khibagi matung inna chatkadaba namit adugi nungdangni angawbina Isegi bungo noina pugadaba posai sing asibu surabo sithanan thaba tawniko Ise pochai yang puro kidawduinoda Mafam adada leiraga tamna laudaba yadaba singdo lawsilaga loireda Hoi hoi adusu summi Nakhoina chatbada janjal oinabani Phare ado leihoriba posing asidi isi hoida oina thamlage ko Hoi che Isi na phani haibado hek tawbiro Ado iche Yum asibu Isi na section senabiyo ko Hai angawba Nangna karigi adumna tawribano chalamdai mikupsida Nangna adumna tawrabadi angang sing asina kari oigania
Nang adumna wakhal sonthaba yadeko. Noina lapna leikhrabasu. Phajana leyuko. Nakhoi mafam aduda khana chaina tawba yadeko. Angangsing asina mi oidriba phawba. Nakhoi hotnaba lepa yade. Awaba thidana kanna hotnaduna. Angangsing asina mi oiraga. Nakhoi thulakadabaniko. Ahoi iche. Adu iche. Chaksi chandaba tawrase. Matamsisu thenge. Asi haidana Komol. Memcha angaubi amadi angangsingga punna chak adu chaminarami. Chak adu chaba loiraduna pugadaba posting adu pek tawba loiraduna pothanarami. Asumna ayuki matam yauraduna kanasu haunadringai Komol amadi Memcha angangsing adubu puraga yum adudagi tholaklami adubu angaubidi mathamoi kaina ningamdaba amagum kaptuna lehauri. Asumna Komol amadi Memcha masasingbu puduna Tamenglongda leikhirami mafam adu yauraduna makhoina leigadaba yum adu phajana sengdok samthokpa tawraga mafam aduda leikhirami aduga masanupa Mocha amadi masanupi ichanbusu afawe school amada admission tawduna mafam aduda lairik tamhankhirami adubu masanupa tombadi pikliba angang oibana Memchana senaduna leirami. Komol su mafam aduda thabak macha ama phangduna thabak adubu karisu awaba thidana pikpa sawba thidana thabak adubu tawrami. Asumna asum haukhibana mafam aduda Komol amadi Memcha makhoina leirakpa ngasiga tharaga chahi 10 sukhre. Masanupa Mocha amadi ichan tombasu nongma chawrakladuna haujikti mama mapada ahitba pirudre. Mocha su mafam aduda class 8 tamlami. Masanupi isanna class 5 aduga masanupa atombana class 1 da tamlami. Asumna Komol amadi Memchana chingi law uduna makhoigi imungi chanaba watanaba haiduna yamna kanna nongzu nungsa thidana hotnarami. Asumna hotnarakpana ngasidi Komol amadi Memchagi imung awatba karisu leiramde. Waliba haibabu makhoigi asengba yum aduda karamba matamda chatlaga leigani masi khakta oirami. Asumna Komol na macha ahumbu lairik laisu kanna hotnahanduna ngasidi Komol na macha singbu puraga makhoigi asengba yum aduda laklami. Makhoina lakba adu ubada matam amada leigaigi miwa ngangnaba singaduna asumna hairaklami. Asibu Komol natrane ahal amana manine moigi sibu amu halaklaba zala. Nabi amana aima Memcha noibula abo hoi ise akhoi amu hale phare haima Mocha nangdi pakhang pharamedana nangbu class kya tamlage nine handa class 9 ka dune phare lairi kanna honoko nati nupi macha asiga nupa macha asiga na akhoi isanga tombaga natro haima ani isisu sawramedana hoi ise chawrabani ado akhoi ina mo hoi phawbadang chasarukhige hoi phare chaluro. Asumna Komol amadi Memcha angang singa loinana angaubi hoidamna laklami. Angaubi hoigi yum yauraduna Komol na angaubi bu kauraklami. Angaubi su kauriba adu taraduna mapanda tholaklami. Mana tholakpada Komol amadi Memcha angang singa leplaga leirambadu ubada haima nakhoi yaurakledana chango asida phamuse hoi nama akhoi yaurakle phare ado nakhoi bu chaka charaklabo charaktrabadi ise chak thonglake adoga angang singsiga chaminaro makhoi su waramlani lamlapna lakbagi ise chakti thonglurano lambidagi charaklabani chaki mahutta ising oina thaki ise hoi leiramo ise ising puraklage hoi ise. Asumna angaubina ising khusai ama puraktuna Komol da pirami. Aduga Komol su machena pirakliba khusai adu lauraga ising adu thaklami. Asumna numit asidagi Komol Memcha macha ahunga loinana hanagumna makhoigi yum aduda awatba karisu leitana macha singa punna leiminarami aduga macha ahum madusu mafam adugi school lamada lairik tamhanduna masanupa Mocha su 12 exam piba loikre. Masanupi isan su 10 kari masanupa tombona class 6 tamaktamli asumna makhoi ngasidi makhoi bu kanana su tathita oina ngangba saiba tawkhidre makhoi gi matawadu ubada legai gi miwa ngangna bangang na bisingada tuminna leikhre. Asumna
Komol amadi memsana kanna hotnaduna ngasidi sel paibada maming leiraba imung ama oirami khul aduda aduga masanapa Mocha su haujikti private job ama tawduna mama amadi mapagi mateng tawrami masanupi isansu 12 exam loiraga private job masa ama tawraga imungi mateng tawduna leirami aduga masanapa atombadi class 10 tamak tamli asumna Mocha bu makhoina Yokchaba oijarabasu makhoina poksaba mabuk thoki masamakni haina khanduna karisu hanthana yengkhiba leite masa ahumbu amana su tada amana su hendana chap manaba miyengda yengduna nungsi sanana punna leiminarami masin manaw ahumsu amana amagi mateng tawnaduna nungsi sanana leirami asumna komol amadi memsa luhonglaba matung chahi 10 fawba mamita masa amata yaudana awaba punsi amada leiramba adubu memsagi mabung surna masangidamak khallaga sinduna Mocha bu yoksaduna legaigi mina miwa kaya nganglabasu masanupagi maramda thina nganglabasu makhoina karisu tawruba tawdana masamakni khanna yoksaduna honazaduna Mocha bu yoklabatung mabuk thoki masa ani phangzaduna masanupa Mocha bu nungsibagi mayaina masabu kaina ningdaduna makhoigi yum adubu thadoklaga Tamenglongda matam kuin leiraba matung masa singaduna chawraklaba matung makhoigi yum asengba aduda thoglaktuna leiraga masa singbu semjaduna mi amam ohelaga ngasisu masanupa Mocha asi makhoini Yokchaba Macha ni haiba khanghandana masada masadawna nungsiba piraga ngasidi makhoi nungaiba punsi amada hingkhirami masida aibana haininglebadi aibu pokpiba imatana imanate aibu yokpiba imasu imani pokpiba mahakna aibu huntokpirakpada ngasidi aigi ima ama thengnajaduna ima asigi makhada awatba karisu leitana awaba karisu khanghandana asumna aigi punsi asibu mi ama oinaba haiduna hotnabirakhiba ima amadi ipabu aina hainingai leitana thagachari manglam lagadaba aigi punsi asibu nakhoina kanbiba sembirakba ima baba mathang mapoktasu nakhoi anibu aigi ima iba oina phangjage ko